Yoga haibasi hakchang sajal makhal ama oibada natana tungan ba Laina-Tinna kayadagi ngakthoknabagi khwaidagi faba pambai singi manungda amani haina Home Minister Govindas Konthozamna phongdokre. Chahi asigi October thada Imphal-da pangthokadaba Kuntranipan Suba National Yoga Asana Championship ki trial selection ga mari lainana Wahengbom Laikai Multipurpose Hall da pangthokpa ahum Suba Manipur Yoga Asana Championship lisingani kuntaruk Haudokpagi thoramda wafamasi mahakna phongdokhibani. Thoram aduda mahakna hai chaukhwatlakpagi matung inna shuba nomba amade hakchang sajil tawbagi chang ka hena hantharakli. Matam amada isagi thabak isana tawjarami atubo ngaside phirol fawba washing machine na sukhre. Sumbalda phau shuramba chakrida cheng taknaramba adusu uba fangkhidre. Aikhoina sijanariba potchai ayamba readymade oina phangnarakle. Masina maram oiraga miyoibada thabak suningdabagi hainabi ama laihanduna hakchangi muscles sonjillakpa amate immunity hantharakpana Laina-Tinna kaya lakpagi achouba maram ama oiraki matam asigi laina laichut sing asidagi ngakthoknabagi damak aikhoina numit khudingi hakchang sajil tawbagi tangai fadaba lai yoga asi matam amadade India amadi South East Asia gi mafam khara khaktada khangnarami atubo ngasidi yoga asi Kanaba singasi paksanna khangnarakpadagi malemgi leipa kayanasu yoga masana asi pamnaba hengalakli haikhi ngasigi thoramadu All India Yoga Culture Federation gi Vice President Vasudev Yaski Assistant Director of Planning T Dushant Sharma Yaski Hanagi Director W Bhaktarajna maru oiba mithunglen sing oina saruk yakhi May Gitan Ahum 2023 dagidi activities si Handare Aduyana Jaga Amada Akoi Valley Sida Kusi confined to Gula Tauhum Kundava Nahama Mayama the Nioi Kayama Koi Manipur Tapaks the Maroina Musum Singa Soil Money and Kanjay and the business activities of Taure Sana Konavakisi Tampaka Karama, Singa Karama, widely a quay, Taurumasima quay, Taubanandava. Masi Zogagi, Sima, Manipur Yoga Society, Sina, Hungang Hungs in the Zataga. Even Yaraga, the singy portion, Karapa, the cohort of Viva, Sapaya comes in the cohort of Viraga, Akuji, Jogagi Guru, Ozamadan, Hamira, Kamako, awareness, Karapampo and Viragadi. Apoy naharong kayama isi salimay ben halaman pawda joga si adung practice tawda hachang pagkat kanihin na iya dumana suggestion na makatong tawjage